Hello students, akoi chairengi saruk nainarak padang asi akoi chapter number 5 preludes. Preludes ki akoi chaireng tamgram matungda ngasina akoi wahang pakum nainabagi chathagani akoi textbook te yawba wahang tama akoi nainaraga lagli ngasisu adumak akoi textbook te yawba wahang nainagani ahanba wahang yengminase question number 1. The winter evening settles down with smells of sticks in the passageways. What do these lines suggest? Akoi wahang asigi paku artha se khaminasi madudi winter evening settles down adum ba winter gi matam oiba numidang amakhaki numidang waram gi wari ngasai chhereng asida bali hairiba matam asida hairiba phumpham asida adum ba manam maha sagi lambi makoi gi yum amagi marakta leba apikpa akhuba lambi da manam thadonarpa adugi matang amakha hairiba waipareng asigi chumnagi literal oiba meaning du nataba atokpa kari arth phongdok libano habisi wahang asigi arth ni akoi chhereng asi kanani ibno akoi chhereng naina bada yawrabani ts Eliot koba adum ba phaw kabi amana ibni hairiba chhereng asida ts Eliot na utna na honari bidu kari no haiba matamda sohor gi punchi marial ase adukki matik mahau yaudraba amadi ngasagi phajaba nungaiba leitraba oire habiduni ko adunam this line suggests the loss of pleasantness in the city during a winter evening adumba winter mangi matamdana amukka hena ngasagi sohor gi masak phajaba watpado adu utna na honabani habisini. The air is unhealthy with smoke from factories and vehicles adumba sohoni na gari yam kung na chenba amadi ngasagi factories kaya dagi maikhu thadorokpa asina ngasagi akoi na honjin gadu sorase asenbo oidre afobo oidre ha. The lanes are filled with the bad smell of the cooking beef which makes the atmosphere more unpleasant aduga ngasagi adumba kuina paisindra leiruba adumba chana thangna no polam cheng aduna thong thalakpa matamda thadorokpa manam ngasagi nungsiba watba adumba kaya aduna ngasagi kairo lekai natra lera khula do ngasagi adugi manam duna punchai chai duna ngasagi hen na ngasagi winter gi ai ing bagi nungai tabdi mathakta hen nungai hendaba phibam amakak uba phangi sohor gi punchi marial se haidana kabisin unna phonabana. There is no longer freshness and energy adumba winter mai matamdadi khoi energy amta leitre fresh amta oinadre habana ko adumba apum masa mipum khudima ase ipum pum dharaba ipat patharaba adumba khuiraba adumba akhoi nungaiba yakhoba afoba habadu yaudraba amaga pankha oire e habase sohor gi punchi adubu sai kabis unna honari ko ani suba wahang akhoi yengminase. Why does Eliot compare the evening with the burnt out ends of smoky days adumba kabi asina masagi akhoi gi evening gi matam asibu burn out ends of smoky days hari siga changdam nari kari no haber burn out ends of smoky days dedum burn out ading asai akhoi gi loi garba churki makha aremba mamai adumba ga kari dong da changdam nari banu haber smoky days dedum sohor gi lamdam dadi ngasagi gari amadi factories kaya dagi maikhu kaya asagi nungthin gi matamda ayuk gi matamda asai numit taram dai phaw thadokpaduna asagi loisilakpa matamdadi akoi gi miyobagi hakchang oi bai natraga engine no bai punamak si exhausted oilpa mapangan loina mayeng tarpa adumba si kabina karamna chamna changdam nari bunu kari dong da changdam nari bunu habin evening haribsiga aduna si akoi yaminase pakumda. The day remains unhealthy throughout, producing smokes from vehicles and factories. Evening marks the end of a day. Name chuppa du ngachagi gari amadi asai factories ke adi maikhu phata thadrok baduna hakchang phahandre hakchang shenghandre habri aduga evening habisuna adum badugi loisilakpa matang tangkal adubune evening ase adum ba name chuppa maikhu phata kaya loina raga lakbadugi loisilakpa adugi akogi aroiba haibena. Here the point wants to compare the evening with the cigarette butt which is spent
after producing smoke throughout akoina churup thakpa mikupta churup thai hai matam khudingda akoina kari tawi maikhu tabu thado ya adu ma maikhu dona sum thadok bodu sum loisalaga churup mathi ngakta ngai hobu aduga pankha oire ba adumba evening gi matam ase adumba sohor gi evening gi matam ase haibadi sohor da masai punamak che tumjilakpa amadi loisilakpa aduga pankha oina kabisina unana honari phata basina sum chasilaga aduna the city is unhealthy and decaying at the same time badi sohor hari mafam asidi laibada hakchang phaningai oidre amadi patha pumdare amadi mase loisilakle ha sohor abise loi khigadore ha sohor abise adumai tawdana kabisina phongdoli akoi makha chatra po wahang mo khoi yeminasi the grimy scraps of withered leaves withered leaves about your feet. What do these lines suggest? Mathak the piriba asagi why pere hoji grimy scraps of withered leaves are ba khuiraba adumba una wana kaya aduna akhoi khongda karida asagi akhoina chat kaduriba lambi sorokta kuchai chara tabado madu kari phongdo na honari bano hamni kabisina. The dirty pieces of paper, cloths, leaves, etc. were scattered over the lanes. It shows the dirty and the messy life in the city. Adumba amorakai why chai dana se kang khong chai boduna akoi sohor le bakoi punchi mare na se taru tanan ba se ki niom chumba ha oidre ha se phongdong na honari. Moreover, adu matakta dried up and the dead leaves shows that the city becomes lifeless. Adumba sohor le ba koi 묘이바 거기서 타와이 반데 뭐가 방크 오이래 아동바 아깡바 시라바 쿠이라바 우나와나 가야나 람미소 다르레 그금나 거기 묘이바세 소홀다 거네 레이바세 거기서 타와이 반데 그금나 다다드나 레이부금바네 거기서 거기 본치로르세 어떻게 강공사이레 몽다드레. A modern industrial city is full of dullness and cheerlessness. The Thawai Panda Baga Panka Oire, Adumba, Ano, Pen Leba, Harau Nungai, Habado, Yaudaba, Punchi Maril, Oire, have a sohor Asida. Other Makachatra Wahang Moko Yamunasi, the showers beat on broken blinds and chimney pots. What are the impressions created by these lines today? Sharing Asiki Sarupta Masaki Kabisina Pali, broken blinds, and chimney pots. 하이브 포사시 블라인드 하이딩 제 거기 통나우 간진는 바 버다 하이브 따레 아둠 뭐 칼라마니 하이리바 아둠 마이칸 들어가 거기 통나우다 간는 바 아마 간이 블라인드 자이시 아코이나 마이텔론데 버다도 마이타 하이브 따레 고 아두가 진미 포 차이리스나 아코이나 윰 마능다 마이쿠 마사기 마이쿠도 레이라바디 윰도 마사기 마기 마이쿠도는 뭐 조금씩 그냥 하는 거는 윰이 마반다 부토키는 바 밤바이마 거의 바이마 시즌아바도 거는 진미 포차이나 가능하니 하이리바 시장에서 농 틸리 주실을 본 맞답니다. 오이리바 비범마시나 가리 봉동나나 바 다리브노 가리 봉동나는 원리브노 하이버시니까 와하나시기 아르트데 바코미야미나시야 거. These lines create the following impressions. The winter evening is very cold and unpleasant. 아둠바 누미당 와이람 가람바 마tam기 닝탐타 마tam기 누미당 와이람 마시 얌 잉바 마디 사이 unpleasant 농아이다 와이람 미하 오예. The window blinds are broken and the chimney pots are filled with smoke. 아둠바 사이 통 터나우다 팔리바 파르다르 카리크라메 암도 따따나 까이드나 마사기 아마디 아코이기 마이쿠 다도펌 마두데기 마이쿠 다도라고 마담다 마이쿠 가야나 토키버기 보라 마사기 무신드나 까친드나 레이브도 아둠 작담은 올리 머드르까지 공도이. The city becomes filthy and unhealthy. 소홀하지 아두까지 못리 아마디 학상 편이나 오이드레이 하비시냐 마드르 코인 우고판도시. This condition is further worsened with the gusty showers. 아둠바 몽따드르바 피범마도 누미당 와이람 냉탐타기 잉바 하이나다바 누가있다보도 아주 마탁다 통나우 까이바 아가사기 거기 통나우 칼리바 블라인드스 까야도 까이르바 아마디 가사기 마이쿠 거기 다도파 마두데기 농 주실락바 아시나 해나 비범마세 속실할리 까리노 마시데 봉도비 the city is deteriorating 소홀에서 뜨끔마틱 비범 속실레 하드냐 kabisina unen honerisico adra koina sohorda lebada yamni nungaya ba adumba afafa ba kaya ama koina thengnaramadi adubu tasena nungyo ba manungyo ba
sagi kano dadi thawai dadi sagi pain draba hakchang phaninga draba nungai to ngata na mapung oi re habasini kabisna unna honari ma suba wang ko yemina si what effect does Eliot want to create by the image fan style image of bears adumba fan style image of bears hariba amaka mana sagadana honari ba sagi kabisina adugi kano du maduna piri ba itil zikari no habani fan style image of bears I think sagi adumba numidang gi matamda say you tap tai thakchilaga you do o boshin bane na daga hai bhai dok bane tawna say lambi sorok ta ta ba matamda lambi sorok du lekhom ne rang thok bane na say lekhom ne na du bo muk sagi khara makai safana na ba haidana horai mako ko chai shin magumba adumba akhoi gi lekhom du chatpada nungai na ba na tawri du mathakta hail ba mona thakchil ba chachil ba adumba you do arugi manam mahado nongala pa matam da phau madu adum namduna leiramya adugi matang dani kabisina hangi wanga se madu ithil madu man unna no hone kari no haibani generally morning brings freshness in the minds of people nongala pai se mapung ena mayam gi wakal da ano pen ano bo wakal nongai ba bisina mayam khanari kari gumba taka tekhat pa hakchang ahing duma sang na pothar ro hawalak bada hakchang si tekhat pokka da bana. But the first thing a city dweller comes to consciousness is the smell of stale beer that the people drank the night before. Adubu masagi nongalakpa matamdadi makoina hek thengnabase sohorda leba mission city dweller habini makoina thengnari di karino hamtamda adumba patla pumtharaba masagi mamangi ahingda numidangda thakiba yuremgi yu manamdo aduna amuk nongalakpa su namduna adum lairamba asina. There is lack of freshness in the morning with the ayuki matamda yamna tekhat ba madi nungai ba afaba wakal chen gada bado adigi ona taina bado apat pa adigi apum ba manamna masagi nungala bado so amok o are habana aduna makha chatra bohang amuk yemina se question number 6 sawdust trample straight explain the image created by this line sawdust trample straight adumba sorok sanojing mamang da pan khibada yauriduni akoigi laikhom lainang thokpa adubu kharma kai chatpada khudong chana ba sapanana ba na sagi koi horai mako kumba chashinba adumba adu na sagali ba nga sagi magi keno si image si kari no habani saktam si kari no habani. In the time of Eliot pakhum yeminasi the lanes in London were often muddy and sawdust was sprayed over them to cover the mud. Aduna nga sagi thaina gi matamda di Eliot gi matamda jes Eliot gi matamda di lambi sorok tu nga sagi ko gi yamna kaina phoboi da bani nong ga hek chu gi matung da di lekhom leina na ta thokba adubu khar sapana na wana sagi ko gi horai ma kumba sagi khar chashilami ha people walked over it miyobe sagi miyam na sagi hairiba adumba ko gi lekhom khara makai safaraba makoina horai makum chaiselaba aduda chanaramya and their feet became filthy aduna lekhom duda chalabnina lekhom mathak duda chalabnina makong singudu lekhom lena titeramya molamya filthy. Here matana is that the point means to say that the city dwellers are also not pleasant adi makoi sohor dusu mochile sohor dusu leibada hakchang phaningai oidre haibidugi mathakta sohor du da leiri miyoi sina dusu chamo chadai na dana makhong marudu lekhom lena ite dana makoi su motle makoi su karimta nungai ba phangtia. They are not fresh and their minds are dull makoi ado taga tek dana ngachai wakhal loksing thok dana ano pen u dana leibe oidre makoi se ipak phakchil dana tan dana inam anam maha churadana inam nam thiradana haksanga shenningai da ba haksanga phaningai da ba akoi bi phibam amada makoi se leibaga pakhak oire habisina akoi bakha satra wang ong yemresi what are the other masquerades mentioned in second stanza adum ba sereng asi akoina stanza mari leiba sereng ni tasengna makki dia dubu akoi gi manipur board ki makhada tamliba class 10 gi oina di stanza ani Kangalaga sagi tambani hairiba stanza han badugi matung ani subaduda yauriba wahi the other masquerades hairiba se masi kari no habani wahanga sigi artha pakum yemina si
The other masquerades are those people who are engaged in repetitive activities. They simply follow the habit without their hearts in it. Their activities are quite mechanical and meaningless. There is no enthusiasm and excitement for new creative thoughts. Adumba, other masquerades Europe ki London da gaida maikhum upaga jagoi sabagi adumba makhoi jagoi makhalam habitare maduda ngasagi mi singsina thang leba khongthang ase chap manaba khongthang je hanjen hanjena sum thanga saba jagoi makhal habitare madugum na ngasagi sohor da leriba mioiba kangto sohor masa singado makhoi sing asina chathariba makhoina tawriba thodang adudi thabuk thorom adudi hanjen hanjena nukti adum ano apen naiba leitana ano apen yawba leitana ngasagi hanjen hanjena tawdan leibana aduna hariba de moi chum hainakibagi chum tawbana madai makhoina puning changna thawai yauna tawba amata oitre. Their activities are quite mechanical. The mechanical way by the makhoin masida wakal khalaga anoba wakal yauraga panthopa natab hanjen hanjen kayuma yamna robotic way ba adumba oyaba and meaningless adi madugi one talk artha amata leite makhoina toriba thabuk thawda adigi adu mata there is no enthusiasm makhoida mapuninga langtana ba khangning ano pen pambagi leiramde and excitement harauba penba yaurmdre for new creative thoughts adumba ano ba lakpada ano ba puthokpada penjaba adigi madugi puthokningbagi langtana ba khorangba amata leitre makoise sibuga pakhak oirabani makoise makoina tawriba thawuk thawda adidi karigumba amaka hanjen hanjen sum tawduna ta leirabana adumba myoching adubu asagi kabisina the other masquerades and maikhum uptuna leiraga hanjen tawba jagoi steps hanjen thang kamudo adu chamana na kabisina phongdona honari makha akoi amugi menasi wahang Nepal suba. Question number 8. What are the dingy sets mentioned in the 22nd line? Adumba pareng kunithu chubada yauriba dingy sets hariba che masina phongdog libasi kari no habni ko. The dingy sets refer to the same dull routine activities of people in the morning. People are gloomy and depressed with the same monotonous activities. There is cheerlessness and a dullness. They are living in an artificial world. They are living in an artificial world. Adumba dingi se saribisina karino phongdong no wona se makoina sai nungti gi pangthok liba thobak thoda ado adubuna dingi se chen haisi makoina tawriba se hanjen hanjen chum tawrga le ko adu chum tawbudan makoida ngasai wakhal harauba makala amta oiramdre gloomy oirami wakhal chulung jana ba tophak topai chan ba oiramme sam monotonous activity boring jura ba adu mathawak to no magi tawgidaba yadabagi tawda yati habagi tawboina sum tawkibudo adumba thabukching adubune mani dingi setchen haisi aduna madumba sai thabukching adu tawriba miyosing adudadi sai akoibada cheerless oirami amadi dull oirama ko adugana makoina leliba punchi marela simaksu masai adumba kusembi ba artificial world di karigumba mata natural oidraba karigumba mata natural samnadraba adumba yamna akoigi magun yaudaba punchi marel oire haidna sohorda leiba shakta mama natraka sohorgi phajadaba amadi sohorna asagi mochilakpadagi asagi phataba amotba kaya lakpadagi akogi lekha tarakpa amadi sohordu leiba miyoiba singaduna miyamna asagi molakpa wakhal mangakpa amadi asagi mokoida anawa pengi adagi natraka kaigumba nungaya pabagi amata lairakta badu bukabisina preludes haiba chairing si kuthangda phongdongna ba honari ko asmai tawdana akoi preludes haiba chapter number 5 ki chairing si jo koi wang bakum naina ba patang asida loshele. Thank you all.